ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯨꯞꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯍꯩꯁꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯃꯝꯕ ꯑꯍꯤꯡꯗ ꯊꯥꯎꯃꯩꯒꯤ ꯃꯩꯉꯥꯟꯅ ꯀꯌꯥꯃꯨꯛ ꯐꯖꯕ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯍꯥꯡꯂꯕ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯖꯃꯥꯒꯤ ꯃꯌꯦꯛꯅ ꯅꯤꯡꯊꯤꯅ ꯉꯥꯜꯂꯤꯕ ꯊꯥꯖꯒꯤ ꯃꯉꯥꯜ, ꯍꯥꯏꯅꯩ ꯁꯣꯟꯅꯩ ꯅꯤꯡꯊꯤꯖꯩ ꯍꯥꯏꯅ꯫ ꯊꯥꯖꯃꯥꯒꯤ ꯐꯖꯕꯕꯨ ꯀꯜꯂꯛꯇꯕ ꯁꯣꯟꯅꯗꯕ ꯀꯅꯥꯕꯨ ꯂꯩꯔꯝꯒꯅꯤ? ꯀꯅꯥ ꯑꯃꯅꯗꯤ ꯊꯥꯖꯃꯥꯕꯨ ꯌꯦꯡꯗꯨꯅ ꯑꯋꯥ ꯄꯣꯊꯥꯖꯩ, ꯀꯅꯥ ꯑꯃꯅ ꯊꯥꯖꯃꯥꯒꯤ ꯃꯉꯥꯜꯅ ꯂꯝꯕꯤ ꯑꯣꯏꯅ ꯂꯤꯆꯤꯡꯗꯨꯅ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯂꯦꯝꯕ ꯃꯥꯁꯨ ꯊꯥꯖꯃꯥꯒꯤ ꯃꯉꯥꯜꯅ ꯑꯃꯝꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯊꯥꯎꯃꯩ ꯑꯣꯏꯅ ꯆꯠꯂꯤ꯫ ꯑꯃꯝꯕ ꯑꯁꯤꯒꯤ ꯑꯀꯤꯕ ꯂꯩꯇꯦ, ꯑꯣꯏꯈ꯭ꯔꯦ ꯊꯥꯖꯃꯥꯒꯤ ꯃꯉꯥꯜꯅ ꯂꯦꯝꯕ ꯃꯥꯒꯤ ꯊꯧꯅꯥ꯫ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯦꯝꯕ ꯃꯗꯣ ꯌꯥꯡꯗꯧ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯅ ꯆꯠꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ: "ꯅꯨꯡꯉꯥꯏꯔꯤ ꯀꯩꯅꯣ, ꯃꯁꯤꯅꯤ ꯄꯥꯈꯪ ꯄꯨꯟꯁꯤ ꯍꯥꯏꯗꯣ꯫ ꯊꯛꯀꯗꯕꯅꯤ, ꯉꯥꯎꯒꯗꯕꯅꯤ, ꯑꯉꯥꯎꯕꯅꯤ ꯑꯩꯗꯤ ꯑꯉꯥꯎꯕ꯫ ꯑꯩꯒꯤ ꯑꯋꯥꯕ ꯀꯅꯥꯃꯠꯇꯅꯁꯨ ꯈꯪꯕꯤꯔꯣꯏ꯫ ꯂꯦꯝꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯑꯣꯏꯒꯗꯕꯅꯤ ꯑꯉꯥꯎꯕ." ꯂꯦꯝꯕ ꯃꯃꯥꯏ ꯑꯗꯨ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯖꯃꯥꯕꯨ ꯌꯦꯡꯗꯨꯅ, "ꯑꯩꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯊꯥꯖ ꯅꯪꯅꯗꯤ ꯈꯪꯂꯝꯒꯅꯤ꯫ ꯂꯦꯝꯕ ꯑꯩꯒꯤ ꯄꯦꯟꯗꯕ ꯅꯐꯝꯗ ꯈꯛꯇꯅꯤ ꯏꯅꯤꯡꯇꯝꯅ ꯄꯥꯎꯗꯝꯖꯕ꯫ ꯂꯦꯝꯕ ꯑꯩꯗꯤ ꯍꯤꯡꯕꯒꯤ ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯁꯛꯅꯤ ꯃꯤꯁꯛ꯫ ꯑꯉꯥꯎꯕꯅꯤ ꯑꯩꯗꯤ ꯑꯉꯥꯎꯕ, ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯁꯛꯅꯦ, ꯍꯤꯡꯂꯤ ꯍꯥꯏꯕꯗ ꯃꯉꯥꯏꯔꯕ ꯃꯃꯤꯡ ꯈꯛꯀꯤ ꯍꯤꯡꯂꯤꯕ ꯍꯦ ꯄꯨꯟꯁꯤ." ꯂꯦꯝꯕ ꯃꯥꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯦ꯫ ꯃꯆꯥꯅ ꯆꯪꯉꯛꯄ ꯑꯗꯨ ꯎꯕꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯅꯥꯖꯥꯎꯕ ꯑꯗꯨ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ, "ꯍꯩ ꯋꯥꯔꯛꯇꯕ ꯃꯆꯥ, ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯤ ꯀꯌꯥꯝ ꯊꯦꯡꯂꯦ ꯍꯥꯏꯕ ꯅꯪ ꯈꯪꯗꯕ꯭ꯔꯣ? ꯁꯥ ꯎꯆꯦꯛ ꯐꯥꯎꯕ ꯃꯌꯨꯝ ꯍꯟꯖꯤꯅꯤ ꯈꯪꯉꯤ, ꯑꯗꯨꯒ ꯋꯥꯈꯜ ꯈꯟꯕ ꯉꯝꯂꯕ ꯅꯪꯅ ꯅꯌꯨꯝ ꯍꯟꯖꯤꯟꯒꯅꯤ ꯈꯪꯗꯕ? ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ꯫ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯂꯦꯝꯕ ꯑꯩꯒꯤ ꯅꯥꯀꯣꯡ ꯃꯌꯥ ꯑꯁꯤꯗ ꯍꯌꯤꯡꯈꯣꯏ ꯊꯤꯖꯥꯕ ꯑꯃ ꯀꯟꯅ ꯈꯣꯡꯖꯤꯜꯂꯛꯏ꯫ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯃꯅꯤꯡ ꯇꯝꯅ ꯉꯥꯜꯂꯤꯕ ꯍꯣ ꯊꯥꯖ, ꯑꯩ ꯇꯨꯝꯃꯨꯔꯒꯦꯀꯣ, ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯅꯪꯒꯤ ꯃꯉꯥꯜꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩ ꯃꯈꯥ ꯇꯥꯔꯔꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯄꯥ ꯁꯅꯥꯖꯥꯎꯕ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯍꯧꯏ: "ꯂꯣꯏꯔꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥꯁꯦ꯫ ꯃꯥꯅꯦ, ꯃꯆꯥ ꯃꯥꯡꯍꯟꯕ ꯃꯄꯥ ꯍꯥꯏꯕꯗꯣ ꯑꯩꯅꯤ꯫ ꯁꯪꯁꯥꯔ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯄꯥ ꯍꯥꯏꯕꯗꯣ ꯑꯩꯅꯤ꯫ ꯏꯆꯥꯒꯤ ꯐꯤꯕꯝ ꯑꯁꯤꯅ ꯑꯁꯤ ꯌꯧꯈ꯭ꯔꯤꯕ ꯑꯁꯤꯁꯨ ꯃꯄꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ." ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯁꯅꯥꯖꯥꯎꯕ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯖꯩ꯫ ꯀꯔꯤꯒꯤꯗꯤ ꯀꯥꯏꯔꯣꯏ? ꯑꯣꯏꯔꯝꯕ ꯅꯠꯇꯦ ꯃꯆꯥꯒꯤ ꯐꯤꯕꯝ ꯑꯁꯨꯝꯅ, ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯈꯟꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯊꯥꯡꯗꯣꯛꯄ ꯌꯥꯈꯤꯗ꯭ꯔꯕ ꯈꯣꯡꯊꯥꯡ ꯑꯗꯨꯅꯅꯤ꯫ ꯃꯁꯤꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯉꯁꯤꯗꯤ ꯁꯅꯥꯖꯥꯎꯕ ꯅꯤꯡꯉꯝꯗꯕꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯤꯡꯉꯝꯗꯕꯒꯤ ꯄꯣꯠꯂꯨꯝ ꯄꯨꯔꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯉꯥꯟꯕꯤ ꯂꯦꯝꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯆꯥꯕꯨ ꯇꯞꯅ ꯍꯧꯗꯣꯛꯂꯤ꯫ "ꯊꯣꯏꯕ, ꯊꯣꯏꯕ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ?" ꯀꯧꯖꯕꯅꯤ ꯂꯦꯝꯕ ꯃꯥꯕꯨ ꯉꯥꯟꯕꯤ ꯃꯥꯅ, ꯃꯆꯥꯗꯧꯅ ꯊꯣꯏꯕ ꯍꯥꯏꯅ꯫ "ꯁꯦ ꯅꯃꯤꯠ ꯁꯤꯡꯉꯣ, ꯏꯆꯥꯒꯤ ꯆꯥ ꯏꯃꯥꯅ ꯄꯨꯔꯛꯏꯌꯦ꯫ ꯁꯦ." ꯂꯦꯝꯕ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯨꯅ ꯉꯥꯟꯕꯤꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ, "ꯀꯅꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯨꯅ ꯀꯥ ꯑꯁꯤꯗ ꯆꯪꯂꯛꯏꯕꯅꯣ? ꯍꯟꯖꯤꯟ ꯍꯟꯖꯤൻ ꯀꯌꯥꯔꯛ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ ꯑꯩꯒꯤ ꯀꯥ ꯑꯁꯤꯗ ꯆꯪꯂꯛꯀꯅꯣ ꯍꯥꯏꯅ?" "ꯊꯣꯏꯕ." "ꯀꯧꯔꯛꯀꯅꯨ, ꯅꯆꯤꯟꯗꯨꯅ ꯑꯩꯕꯨ ꯊꯣꯏꯕ ꯍꯥꯏꯅ ꯀꯧꯔꯛꯀꯅꯨ꯫ ꯑꯩ ꯅꯪꯒꯤ ꯊꯣꯏꯕ ꯅꯠꯇꯦ, ꯑꯩꯗꯤ ꯂꯦꯝꯕꯅꯤ, ꯂꯦꯝꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕ ꯁꯥꯎꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯉꯥꯟꯕꯤ ꯂꯦꯝꯕ ꯃꯥꯅ ꯁꯥꯎꯅ ꯊꯣꯛꯈꯤꯕ ꯑꯗꯨꯕꯨ ಮಿಟ್ಲು ಲಾಯಿಸ ಇರಾಚೇನ್ ಯೇಂದುನ ಲೆಹೌಬ ನತನ ಕರಿದಿ ಉಪಾಯ ಲೈ ಸೋಮ್ದ ಲೇಂಬ ಮಾಗಿ ಮರು ಅತಾಂಗ್ ಹೊಯ್ದ ಲಾಮಿ ಅತಾಂಗ್ನ ನೊಂಗಾನ್ಬಗ ಇಲುಂಬ ಲಾಬ ಇಬುಂಗನ ಹೋಯ್ ಮಖುಂದಿನೆ ಇಬುಂಗ ನಂಗಿಸೆ ನಮ್ನಿಗ ಚಾನನಬ ಹಾಯ್ದನ ಲೆಮ್ಜನೈರಾ ಜಗಸಗ ಯಾಂಗಾಂಗನುಕೋತ ಐಗಿ ಅಸಾವುಗುಂಬ ನಫಮ್ದ ಹೈದರಕನಿ ಶಿಯಾ ಐಬು ನಂಗಿ ತಾಯ್ನಬಂಲೋ ಚಲೋ ಅದ ಅಸಿ ಹಾಯ್ದುನ ಅತ ಮನಾತೋನ್ ಅದು ಥಾಂಗ್ಜಿಂದುನ ಲೇಂಬದ ಒನ್ಸಿಂದುನ ಸಸರ್ಕನಮಿ ಲೇಂಬ ಮತಾವುಗಿ ಮತವ ಅದುದ ಇಂಗಕಂಗಕ್ನ ಯೇಂಗ್ದುನ ಲೈ ಲೇಂಬ ನಮ್ಮು ನಚನ್ಯಾಗ ಸೆಂಗಾವ ಐನ ಸುಮ್ ಖನ್ಬದ ಯಾದೇವ ಮನಮ್ಸೆ ನಮ್ಥಿಗುಮ್ ಲಾಕುಮ್ ಮನಮ್ ಅಮ ಲಾಯಿಸಿ ನಂಗಿನೇಬ ಯಾದ್ರೆ ಇಬುಂಗ ಪಾಖಂಗ್ ಉಸಿ ಅಪು ಮನಮ್ ನಂಬೋ ಲಾ ನಚನ್ದು ಹಾನಮ್ದ ಸೆಂಗುಲ ಅದುಗ ಸಂಥಿ ಸೆಂಗಂದುನಿ ನಮ್
ꯁꯥꯂꯥ ꯀꯩꯗꯧ ꯂꯥꯛꯑꯣ ꯍꯥꯏꯒꯦ ꯑꯩꯈꯣꯏꯗ ꯂꯥꯛꯑꯗꯤ ꯇꯧꯍꯟ ꯇꯥꯕꯅꯤ ꯑꯇꯥꯡ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯄꯉꯥꯡꯗ ꯉꯥꯡꯗꯨꯅ ꯂꯦꯝꯕ ꯑꯗꯨꯕꯨ ꯃꯅꯤꯡꯂꯣꯝꯗ ꯄꯨꯁꯤꯟꯈꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯔꯨꯞ ꯑꯅꯤ ꯑꯁꯦ ꯅꯨꯡꯁꯤꯅꯅ ꯄꯨꯜꯂꯛꯄꯅꯤ ꯂꯦꯝꯕ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯇꯥꯡ ꯃꯥꯅꯁꯨ ꯈꯪꯕꯅꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯌꯥꯔꯣꯏꯅꯦ ꯅꯨꯃꯤꯗꯥꯡ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯏꯅꯦ ꯃꯦꯃꯤ ꯍꯣꯏꯗ ꯁꯨꯒꯠꯂꯣꯏꯗꯨꯕꯨ ꯅꯪ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪ ꯑꯩ ꯅꯪ ꯁꯦꯟꯅꯔꯤꯉꯩꯗꯅꯦ ꯅꯨꯄꯤ ꯊꯤ ꯈꯪꯗꯕ ꯄꯥꯈꯪ ꯁꯥꯔꯤ ꯑꯣꯏꯕ ꯁꯣꯏꯗ꯭ꯔꯕꯅꯦꯕ ꯑꯩꯕꯨꯗꯤ ꯑꯩꯕꯨ ꯑꯉꯥꯡꯂꯣ ꯅꯪꯅ ꯁꯦꯟꯅꯔꯤꯅꯦ ꯍꯥꯏꯗꯨꯕꯣ ꯊꯧ ꯂꯩꯇꯅ ꯊꯧ ꯊꯤꯕ ꯃꯥꯜꯂꯤ ꯅꯪꯒꯤꯗꯣ ꯏꯁ ꯑꯃꯨꯛꯀꯁꯨ ꯏꯕꯨꯡꯉꯣ ꯍꯌꯦꯡꯋꯥꯏ ꯅꯁꯥꯗꯣ ꯁꯣꯛꯂꯛꯑꯒ ꯑꯌꯣꯟꯅ ꯍꯦꯛ ꯈꯪꯕꯗꯣ ꯌꯦꯡꯉꯝꯃꯣꯏꯗꯕ ꯑꯩꯗꯤ ꯑꯗꯨꯒꯤ ꯍꯥꯏꯕꯤꯕ ꯑꯇꯥꯡ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯂꯦꯝꯕꯗ ꯄꯣꯛ ꯊꯥꯗꯨꯅ ꯂꯦꯝꯕ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯣ ꯀꯩꯗꯧꯋꯦ ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯀꯔꯤ ꯋꯥꯠꯂꯤꯒꯦ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯆꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯖꯗ꯭ꯔꯕ ꯏꯃꯥꯗꯣ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯏꯔꯤꯛ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯄꯤꯕꯤꯌꯨ ꯀꯩꯗꯧꯋꯦ ꯈꯔ ꯇꯥꯡꯗꯅ ꯂꯩꯕ ꯂꯋꯥꯏꯗꯨꯗ ꯈꯨꯟꯗꯣꯝꯁꯤꯅ ꯍꯨꯝꯖꯤꯜꯂꯛꯀꯅꯤꯀꯣ ꯉꯥꯍꯧꯔꯣ ꯅꯪ ꯑꯩ ꯆꯠꯂꯒꯦ ꯍꯣꯏ ꯌꯥꯔꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯄꯟꯖꯔꯣꯏ ꯑꯗꯣ ꯃꯔꯛꯇꯕꯨꯗꯤ ꯅꯤꯡꯁꯤꯡꯉꯛꯀꯦ ꯂꯦꯝꯕ ꯃꯥꯅ ꯋꯥꯔꯧꯕꯅꯤ ꯃꯃꯥ ꯃꯥꯕꯨ ꯀꯔꯤꯒꯤ ꯋꯥꯔꯧꯔꯤꯕ ꯀꯔꯤꯒꯤ ꯑꯁꯨꯛ ꯃꯃꯥꯕꯨ ꯃꯤꯔꯥꯏꯔꯤꯕ ꯃꯆꯤꯟ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯉꯥꯟꯕꯤ ꯃꯥꯒꯤ ꯃꯐꯝꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯗ꯭ꯔꯤ ꯂꯩꯈꯤꯕꯅꯤ ꯃꯥꯒꯤꯁꯨ ꯊꯃꯣꯏ ꯀꯥꯏꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯅ ꯑꯣꯏꯍꯟꯈꯤꯕꯅꯤ ꯉꯥꯎꯆꯠꯅꯕ ꯄꯨꯟꯁꯤ ꯂꯦꯝꯕ ꯃꯥꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯗꯤ ꯑꯇꯥꯡ ꯈꯛꯇꯅꯤ ꯑꯁꯨꯝꯅ ꯑꯇꯥꯡ ꯑꯃꯗꯤ ꯂꯦꯝꯕ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯃꯇꯨꯡꯗ ꯊꯪꯅꯕ ꯈꯨꯟꯗ ꯑꯇꯥꯡꯅ ꯅꯝꯗꯨꯅ ꯂꯦꯝꯕꯕꯨ ꯄꯨꯔꯤ ꯂꯦꯝꯕ ꯃꯥꯅꯗꯤ ꯌꯥꯗꯕꯅꯤ ꯑꯗꯨꯕꯨ ꯑꯇꯥꯡ ꯃꯥꯅ ꯉꯝꯗꯨꯅ ꯄꯨꯔꯒ ꯂꯥꯛꯑꯝꯃꯤ ꯆꯟꯅ ꯑꯇꯥꯡꯗꯤ ꯋꯥ ꯄꯉꯥꯡꯗꯅꯤ ꯉꯥꯡꯂꯤꯕ ꯑꯗꯨꯒ ꯂꯦꯝꯕ ꯃꯥꯗꯤ ꯑꯇꯥꯡꯒꯤ ꯋꯥꯗꯨ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯇꯨꯃꯤꯟꯅ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯤ ꯏꯕꯨꯡꯉꯣ ꯅꯪ ꯑꯩ ꯑꯣꯏꯕꯒꯤ ꯇꯤꯟꯅꯕꯤꯕꯅꯤ ꯋꯥ ꯉꯥꯡꯗꯕꯒꯤ ꯍꯧꯅꯕꯤ ꯅꯕꯨꯛ ꯐꯠꯇ꯭ꯔꯤꯔꯥ ꯅꯕꯨꯛ ꯂꯨꯔꯤꯔꯝ ꯇꯧꯔꯤ ꯑꯁ ꯅꯪꯁꯦ ꯅꯨꯄꯤga ꯊꯤꯈꯤꯗꯣꯏꯅꯤ ꯈꯟꯕꯗ ꯀꯞꯅꯤꯡ ꯅꯨꯄꯤꯕꯨ ꯐꯪꯗꯧꯔꯤꯕ꯭ꯔꯥ ꯁꯤꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯅꯪ ꯅꯨꯄꯤ ꯐꯪꯃꯜꯂꯛꯇꯗꯅ ꯑꯩꯁꯦ ꯑꯃꯨꯛ ꯅꯇꯨ ꯑꯣꯏꯒꯦ ꯀꯥꯏꯅꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩ ꯉꯝꯖꯔꯣꯏꯕ ꯑꯩ ꯍꯩꯃ ꯉꯁꯥꯏꯗꯒꯤ ꯑꯩ ꯈꯛꯇꯅꯤ ꯋꯥ ꯉꯥꯡꯂꯤꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯅꯪꯁꯨ ꯈꯔ ꯈꯨꯝꯃꯛꯄ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯐꯔꯦ ꯀꯩꯅꯣ ꯑꯩꯁꯨ ꯋꯥ ꯉꯥꯡꯕꯤꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯇꯥꯡꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯂꯦꯝꯕ ꯑꯇꯥꯡꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪ ꯊꯣꯛꯄ ꯋꯥꯗꯣ ꯑꯗꯨꯝ ꯉꯥꯡꯎ ꯀꯩꯗꯧꯔꯒꯦ ꯑꯩꯗꯤ ꯋꯥ ꯀꯌꯥ ꯉꯥꯡꯅꯤꯡꯗꯦ ꯉꯥꯡꯅꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ ꯑꯗꯨꯏꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯃꯥꯏ ꯃꯄꯥ ꯆꯞ ꯆꯥꯅ ꯂꯪꯉꯛꯄ ꯑꯗꯨꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ ꯂꯦꯝꯕ ꯏꯈꯪ ꯈꯪꯅ ꯀꯅꯥꯅꯣꯅꯦ ꯀꯩꯅꯣ ꯃꯤꯒꯤ ꯃꯃꯥꯏ ꯃꯄꯥ ꯊꯣꯡꯃꯩꯁꯤꯅ ꯀꯩꯅꯣ ꯁꯤꯗ ꯂꯩꯈꯣꯝꯅꯤꯅꯦ ꯏꯇꯥꯎ ꯂꯦꯝꯕꯁꯦ ꯂꯩꯈꯣꯝ ꯆꯥꯔꯦꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯄꯗ ꯑꯉꯥꯡ ꯈꯔꯒ ꯂꯩꯁꯥꯕꯤ ꯑꯃꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯑꯇꯥꯡꯅ ꯀꯩꯅꯣ ꯅꯃꯤꯠꯇꯨꯕ ꯑꯝꯇ ꯎꯗ꯭ꯔꯣ ꯂꯝꯕꯤꯗ ꯃꯤ ꯂꯥꯛꯏꯁꯦ ꯃꯆꯤꯟ ꯌꯥꯎꯕ ꯑꯉꯥꯡ ꯑꯃꯅ ꯅꯣꯏꯅ ꯅꯊꯧ ꯂꯩꯇꯅ ꯂꯝꯕꯤꯁꯤꯗ ꯀꯅꯥꯅ ꯆꯠꯂꯣ ꯍꯥꯏꯒꯦ ꯑꯩꯈꯣꯏꯁꯨ ꯊꯣꯡꯗ ꯌꯥꯝ ꯊꯣꯡꯕ ꯅꯠꯇꯦ ꯈꯪꯉꯕꯣ ꯈꯪꯁꯨ ꯈꯪꯗꯅ ꯆꯕꯦꯡ ꯌꯥꯝ ꯉꯥꯡꯉꯤ ꯏꯁ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯣꯏꯕ ꯇꯥꯔꯕ ꯊꯦꯝꯕꯤ ꯅꯥꯎꯅ ꯁꯣꯏꯕ ꯇꯥꯕ ꯅꯠꯇꯦꯅꯦ ꯁꯣꯏꯔꯤꯅꯤꯅꯦ ꯑꯣꯛ ꯆꯔꯤ ꯇꯠ ꯃꯥꯟꯕ ꯏꯁ ꯃꯣꯏ ꯁ꯭ꯋꯥꯏ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯄꯨꯔꯥ ꯆꯔꯣꯏ ꯉꯥꯛꯇꯅꯤ ꯂꯦꯝꯕꯅ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯂꯩꯈꯣꯝ ꯊꯨꯝꯃꯩꯗꯣ ꯁꯥꯖꯈꯨꯝꯃꯣ ꯀꯅꯥꯅꯣ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯄꯅꯤ ꯂꯦꯝꯕꯅ ꯆꯕꯦꯡ ꯉꯥꯡꯂꯝꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯑꯃꯗ ꯑꯃꯨꯛ ꯀꯤꯔꯨꯞ ꯌꯦꯡꯅꯗꯨꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ ꯑꯇꯥꯡ ꯃꯥꯁꯨ ꯂꯦꯝꯕ ꯃꯥꯒꯤ ꯁꯞꯇ꯭ꯔ ꯑꯗꯨꯗꯗꯤ ꯇꯨꯃꯤꯟ ꯂꯦꯝꯕꯗ ꯌꯦꯡꯗꯨꯅ ꯂꯩ ꯑꯇꯞꯄ ꯈꯣꯟꯖꯦꯜ ꯑꯃꯅ ꯂꯥꯡꯂꯦꯟꯅ ꯁꯣꯏꯈꯤꯕꯅꯦ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯈꯤꯕ ꯅꯠꯇꯦ ꯋꯥ ꯑꯉꯥꯡ ꯃꯔꯛꯇꯩ ꯀꯗꯥꯏꯗꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯟꯕꯤꯅ ꯊꯣꯛꯂꯛꯏꯁꯤꯅ ꯂꯦꯝꯕꯅ ꯅꯃꯥꯏ ꯀꯥꯏꯗ꯭ꯔꯣ ꯂꯩꯁꯥꯕꯤ ꯅꯪꯅ ꯑꯉꯥꯡꯒ ꯄꯨꯜꯂꯒ ꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯤꯁꯦ ꯁꯥꯟꯅꯕꯅꯤ ꯀꯩꯅꯣ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯕꯁꯨ ꯅꯠꯇꯅ ꯀꯩꯗꯧ ꯏꯀꯥꯏꯗꯣꯏꯕ ꯂꯩꯁꯥꯕꯤꯁꯨ ꯑꯉꯥꯡꯒ ꯁꯥꯟꯅꯕ ꯌꯥꯏ ꯀꯩꯅꯣ ꯆꯔꯣꯏꯁꯤꯡꯁꯤꯒꯤ ꯅꯪꯅ ꯃꯀꯣꯛ ꯑꯣꯏꯔꯦ ꯏꯕꯦꯝꯃ ꯍꯨꯏꯅꯥꯎ ꯃꯆꯥ ꯃꯥꯟꯕꯤ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛꯁꯤ ꯀꯅꯥ ꯇꯧꯅꯒꯦ ꯅꯅꯥ ꯄꯪꯕ꯭ꯔꯣ ꯅꯪꯕꯣ ꯑꯩꯅ ꯉꯁꯥꯏꯅ ꯄꯥꯈꯨꯝ ꯄꯤꯈ꯭ꯔꯦ ꯍꯟꯖꯟ ꯆꯒꯠ ꯉꯥꯡꯉꯤꯗꯣ ꯇꯟꯗ꯭ꯔꯣ ꯁꯛꯇꯥꯁꯤꯒ ꯅꯃꯥꯏ ꯑꯄꯤꯛꯄꯗꯨꯗ ꯈꯨꯄꯥꯛ ꯑꯆꯧꯕꯁꯤꯅ ꯍꯨꯝꯖꯤꯜꯂꯛꯀꯅꯤ ꯀꯣꯟꯅꯔꯣꯏꯅ ꯇꯧꯕꯤꯕꯅꯤ ꯏꯄꯤꯛ ꯄꯤꯛꯄ ꯃꯈꯩ ꯂꯥꯡꯂꯦꯟꯁꯨ ꯍꯦꯛꯇ ꯂꯦꯝꯕꯒꯤ ꯃꯃꯥꯡꯗ ꯆꯣꯡꯁꯤꯟꯗꯨꯅ ꯏꯁ ꯐꯨꯔꯣꯅꯦ ꯁꯦ ꯐꯨꯕꯤꯔꯣꯁꯦ ꯅꯪꯅ ꯑꯩꯁꯦ ꯐꯨꯔꯒ ꯑꯩꯅ ꯖꯒꯣꯏ ꯀꯣꯠꯇꯅ ꯇꯥ ꯗꯤꯡ ꯗꯤꯡ ꯇꯥ ꯗꯤꯡ ꯗꯤꯡ ꯇꯥ ꯗꯤꯡ ꯗꯤꯡ ꯀꯥꯏꯅ ꯂꯩꯕꯤꯗꯧ ꯃꯥꯟꯕ꯭ꯔꯥ ꯍꯥ ꯅꯪ ꯋꯥꯡ ꯆꯥꯎꯋꯦ ꯀꯥꯏꯅ ꯑꯩꯅ ꯀꯤꯕꯤꯗꯧ ꯃꯥꯟꯕ꯭ꯔꯕ ꯄꯤꯛꯆꯔꯁꯨ ꯆꯝꯄ꯭ꯔꯥꯅꯤ ꯈꯪꯉꯕ ꯂꯥꯡꯂꯦꯟꯗꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯦꯝꯕꯕꯨ ꯉꯝꯗꯕꯨ ꯏꯟꯗꯨꯅ ꯆꯠꯈꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯂꯦꯝꯕꯗ ꯀꯤꯔꯨꯞꯀ ꯌꯦꯡꯂꯝꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ ꯃꯇꯧ ꯑꯗꯣ ꯂꯥꯏꯔꯦꯟ ꯃꯇꯨꯡ ꯉꯥ ꯏꯟꯕ ꯀꯌꯥꯗꯤ ꯃꯥꯟꯈ꯭ꯔꯦ
ꯇꯨꯃꯤꯟꯅꯇ ꯂꯩꯕ ꯂꯦꯝꯕ ꯃꯥꯅ ꯅꯨꯄꯤ ꯑꯁꯤꯒ ꯑꯣꯟꯖꯤꯟꯅꯗꯨꯅ ꯑꯋꯥꯏ ꯑꯈꯨꯝꯒ ꯇꯧꯕ ꯃꯇꯧ ꯑꯗꯨꯗ ꯑꯇꯥꯡ ꯃꯌꯥꯗ ꯍꯌꯤꯡ ꯆꯪꯕ ꯈꯪꯗꯕ ꯃꯈꯩ ꯂꯦꯝꯕꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯉꯁꯥꯏꯅ ꯆꯠꯄ ꯇꯜꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯉꯣꯟꯗ? ꯐꯔꯃꯅꯤꯅꯦ ꯁꯦ ꯍꯧꯖꯤꯛꯇꯤ ꯂꯩꯈꯣꯝꯅꯦꯅ ꯊꯤꯒꯣꯝ ꯖꯪꯒꯤꯔ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯅꯝꯊꯤꯕꯅꯁꯨ꯫ ꯑꯦ ꯀꯩꯅꯣ ꯑꯇꯥꯡ ꯅꯌꯥꯗ ꯍꯌꯤꯡ 3-4 ꯁꯣꯏ ꯆꯪꯈ꯭ꯔꯤꯗꯣ ꯋꯥꯈꯜ ꯇꯥꯎꯅꯤ ꯅꯪꯕꯣ? ꯑꯇꯥꯡꯗꯨ ꯀꯧꯕ ꯇꯥꯃꯜꯂꯛꯇ꯭ꯔꯕꯗ ꯂꯦꯝꯕꯅ ꯂꯨꯈꯝꯗ ꯊꯥꯖꯤꯜꯂꯤ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯇꯥꯡ ꯅꯪ? ꯑꯣꯏꯃ ꯊꯣꯔꯥꯕꯣ ꯀꯅꯥꯅꯣ? ꯑꯁ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯎꯈ꯭ꯔꯤꯕꯁꯤꯡꯗꯨꯕꯣ ꯃꯪꯂ ꯇꯥꯏꯕꯪꯂꯣ? ꯋꯥ ꯉꯥꯡꯗꯕ ꯃꯤ ꯑꯃ ꯉꯁꯤꯗꯤ ꯆꯔꯣꯏ ꯁꯥꯈꯩ ꯉꯥꯡꯈ꯭ꯔꯦ꯫ ꯏꯃꯥꯎ ꯀꯤꯌꯦ ꯂꯦꯝꯕ ꯅꯪꯒꯤ ꯂꯩꯈꯣꯝ ꯊꯥꯖꯤꯟꯈ꯭ꯔꯕ ꯅꯃꯥꯏꯗꯣ ꯑꯁ ꯑꯣꯟꯊꯣꯛ ꯊꯤꯅ ꯅꯨꯄꯤꯅ ꯂꯥꯛꯆꯈ꯭ꯔꯦ ꯉꯁꯤꯗꯤ꯫ ꯁꯣꯝꯗ ꯂꯥꯡꯂꯦꯟ ꯉꯥꯡꯗꯨꯅ ꯃꯌꯨꯝꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯃꯊꯧ ꯂꯩꯇꯒꯩ ꯀꯅꯥꯅ ꯃꯣꯏ ꯂꯝꯕꯤꯗꯨꯗ ꯂꯥꯛꯑꯣ ꯍꯥꯏꯒꯦ? ꯑꯩꯈꯣꯏꯗꯤ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯈꯨꯠ ꯆꯨꯝꯕ ꯇꯥꯟꯅꯖꯕꯅꯦ꯫ ꯃꯊꯧ ꯂꯩꯇꯅ ꯃꯣꯏꯅ ꯂꯥꯛꯑꯕꯅꯤꯅ ꯈꯨꯠ ꯆꯨꯝꯕ ꯑꯩꯅ ꯂꯥꯛꯇꯅ ꯂꯪꯕꯗ ꯇꯣꯞ ꯍꯦꯛ ꯄꯥꯟꯈꯤꯕꯩ ꯋꯥꯅꯤ ꯀꯩꯅꯣ꯫ ꯁꯈꯤꯅ ꯀꯩꯗꯧꯔꯦ ꯏꯁꯨ ꯇꯣꯝꯕꯤꯅ ꯁꯥꯎꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯪꯉꯛꯏꯁꯤꯅ? ꯏꯁꯨꯅ ꯅꯆꯤꯟꯒ ꯇꯨꯝꯊꯣꯛꯇꯅ ꯂꯥꯛꯄꯁꯤ ꯏꯁꯨ ꯑꯝꯇ ꯎꯗ꯭ꯔꯦ, ꯆꯤꯟ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯑꯕꯣꯛ ꯑꯩ ꯁꯥꯎꯔꯤꯕꯅꯤꯀꯣ, ꯈꯠꯅꯕ ꯌꯥꯝ ꯍꯧꯖꯔꯛꯁꯅꯨ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ ꯏꯁꯨ ꯇꯣꯝꯕꯤ ꯅꯪꯕꯣ? ꯏꯁꯨꯅ ꯍꯥꯏꯗ꯭ꯔꯗꯤ ꯑꯕꯣꯛꯇꯤ ꯀꯃꯥꯏꯅ ꯈꯪꯅꯤ? ꯑꯍꯣ ꯑꯗꯨꯕꯨꯔꯣ ꯃꯈꯥꯒꯤ ꯂꯝꯕꯤꯗꯣ ꯑꯗꯨꯗꯤ ꯃꯤꯁꯨ ꯄꯥꯛ ꯆꯠꯅꯗꯦꯅ ꯂꯩꯈꯣꯝ ꯂꯪꯕꯤ ꯁꯥꯟꯅꯕꯅꯦꯕ꯫ ꯑꯗꯨꯗ ꯂꯩꯈꯣꯝꯗꯣ ꯅꯨꯄꯥ ꯑꯃꯗ ꯄꯥꯟꯈ꯭ꯔꯤꯕ ꯑꯗꯨꯏꯅꯤꯗ꯫ ꯇꯟꯗ꯭ꯔꯦ ꯏꯁꯨ ꯇꯣꯝꯕꯤ ꯅꯪꯕꯣ ꯑꯃꯣꯠꯄꯗꯨ ꯁꯥꯟꯅꯔꯤꯗꯨꯕꯣ? ꯇꯟꯗꯦꯗ ꯑꯩꯗꯤ ꯑꯉꯥꯡꯁꯤꯡꯗꯨꯅ ꯍꯔꯥꯎꯖꯕꯗꯣ ꯅꯨꯡꯉꯥꯏꯌꯦ, ꯑꯗꯨꯒꯤ ꯃꯈꯣꯏꯅ ꯍꯥꯏꯕꯗꯣ ꯌꯥꯕꯅꯤ꯫ ꯑꯩꯒꯤꯗꯤ ꯏꯊꯛꯇ ꯏꯆꯦ ꯏꯈꯥꯗ ꯏꯅꯥꯎ ꯀꯅꯥꯁꯨ ꯂꯩꯇꯦ, ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯕ ꯍꯔꯥꯎꯖꯕꯗꯨ ꯎꯕꯗ ꯄꯦꯟꯖꯔꯤꯅꯦ꯫ ꯑꯗꯨꯕꯣꯕ ꯁꯥꯟꯅꯒꯦ ꯍꯥꯏꯔꯁꯨ ꯃꯗꯨꯒꯨꯝꯕ ꯆꯨꯡꯂꯝ ꯆꯥꯗꯕꯗꯣ ꯁꯥꯟꯅꯒꯅꯨ ꯍꯥꯏꯕꯅꯤꯅꯦ ꯏꯁꯨ ꯇꯣꯝꯕꯤ꯫ ꯍꯣꯏꯕ ꯑꯕꯣꯛ ꯁꯥꯟꯅꯔꯔꯣꯏꯒꯦꯕ ꯃꯇꯨꯡꯗꯗꯤ꯫ ꯂꯥꯡꯂꯦꯟꯒꯤꯅꯤ ꯍꯥꯏꯕꯗ ꯑꯁꯣꯟꯕꯤ ꯃꯕꯣꯛ ꯑꯁꯤ ꯅꯠꯇꯅ ꯂꯩꯔꯝꯗꯦ꯫ ꯂꯥꯡꯂꯦꯟꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯃꯄꯥꯕꯨꯡ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯄꯥꯕꯨꯡ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯥꯕꯨ ꯄꯣꯛꯄ ꯃꯃꯥꯁꯨ ꯂꯝꯂꯥꯟꯕ ꯑꯃꯗ ꯑꯃꯨꯛ ꯃꯌꯨꯝ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯃꯁꯨꯕꯨ ꯁꯈꯤ ꯃꯥꯅ ꯑꯋꯥꯠꯄ ꯂꯩꯍꯟꯗ ꯌꯣꯛꯂꯛꯄꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯒꯤ ꯃꯇꯝꯅꯤ ꯂꯦꯝꯕ ꯑꯌꯨꯛꯇꯒꯤ ꯊꯣꯛꯈꯤꯕꯗꯣ ꯍꯧꯖꯤꯛ ꯈꯛꯇ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯀꯔꯤꯅꯣ ꯅꯨꯄꯥ ꯃꯆꯥ ꯅꯃꯥꯏ ꯑꯗꯨꯅ ꯂꯩꯈꯣꯝꯂ ꯈꯪꯅ ꯈꯪꯅ ꯍꯪꯉꯤꯗꯨꯕꯨ ꯇꯟꯗ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯦꯝꯕ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯉꯥꯟꯕꯤ ꯌꯥꯆꯪꯕꯒꯤ ꯂꯥꯏꯗꯨꯛ ꯊꯥꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯣꯏꯔꯗꯨꯅ ꯃꯆꯥꯕꯨ ꯀꯧꯕ ꯆꯪꯉꯛꯑꯝꯃꯤ꯫ ꯊꯣꯏꯕ ꯊꯣꯏꯕꯧ ꯊꯣꯏꯕ ꯅꯪ ꯏꯃꯥꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯏꯟꯊꯣꯛꯈꯤꯒꯅꯤ? ꯏꯃꯥ ꯏꯆꯥꯒꯤ ꯃꯇꯧ ꯑꯁꯤ ꯈꯥꯡꯕ ꯉꯝꯗꯦ꯫ ꯆꯨꯝꯃꯦ ꯏꯆꯥꯅ ꯏꯃꯥꯕꯨ ꯋꯥꯔꯧꯕ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯏꯃꯥꯅ ꯊꯣꯡꯂꯤꯕ ꯆꯥꯛ ꯑꯁꯤꯗꯤ ꯏꯆꯥꯅ ꯑꯗꯨꯃꯛ ꯆꯥꯕꯤꯌꯨ ꯀꯩꯗꯧꯕꯒꯦ? ꯂꯥꯛꯎꯀꯣ ꯏꯃꯥ ꯏꯆꯥꯒꯤ ꯆꯥꯛ ꯊꯤꯔꯝꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯕꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯀꯥꯏꯈꯤꯕ ꯊꯝꯃꯣꯏ, ꯐꯪꯈꯤꯕ ꯆꯩꯅꯥꯈꯨꯜ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯈꯪꯕꯤꯕ ꯅꯠꯇꯦ꯫ ꯑꯣꯏꯈꯤꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯅꯁꯨ ꯑꯔꯣꯏꯕ, ꯅꯈꯣꯏꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯆꯩꯅꯥ ꯈꯪꯕ ꯅꯠꯇꯦ꯫ ꯂꯦꯝꯕ ꯆꯥꯛꯁꯪ ꯆꯪꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯆꯥꯛ ꯈꯔ ꯆꯥꯗꯨꯅ ꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯏꯊꯥ ꯊꯥꯖꯗ ꯂꯦꯝꯕꯅ ꯆꯥꯛꯀ ꯆꯥꯕꯁꯤ ꯉꯥꯟꯕꯤ ꯉꯛꯄ ꯑꯃꯗꯤ ꯍꯔꯥꯎꯕ ꯑꯅꯤ ꯄꯨꯜꯂꯝꯃꯤ꯫ ꯅꯍꯥꯟꯈꯩꯗꯤ ꯐꯅ ꯀꯧꯔꯕꯁꯨ ꯍꯥꯏꯔꯕꯁꯨ ꯆꯥꯗꯕꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯂꯦꯝꯕ ꯃꯥꯡꯒꯣꯜ ꯆꯨꯔꯤ ꯇꯥꯐꯝꯗꯨꯗ ꯐꯝꯗꯨꯅ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯖ ꯅꯪ ꯉꯁꯤꯁꯨ ꯑꯩꯕꯨ ꯉꯥꯏꯔꯤꯕ꯭ꯔꯥ? ꯑꯉꯥꯎꯕ ꯑꯩꯒꯤ ꯂꯝꯕꯤꯒꯤ ꯃꯉꯥꯜ ꯑꯣꯏꯒꯦ ꯈꯟꯅ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯒꯤ ꯃꯉꯥꯜ ꯄꯤꯕ ꯃꯤꯁꯛ ꯑꯣꯏꯔꯅꯨ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯤꯡꯊꯤꯕ ꯃꯉꯥꯜ ꯑꯁꯤꯗ ꯋꯥꯈꯜ ꯇꯥꯅ ꯄꯣꯊꯥꯖꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕ ꯃꯃꯤꯠ ꯎꯏꯁꯤꯜꯂꯤ꯫ ꯎꯔꯛꯏ ꯂꯥꯡꯂꯦꯟꯒꯤ ꯏꯪꯅ ꯅꯤꯡꯊꯤꯕꯤ ꯃꯥꯏꯊꯣꯡ ꯑꯗꯣ, ꯏꯉꯥꯎ ꯉꯥꯎꯅ ꯏꯆꯝ ꯆꯝꯅ ꯂꯩꯍꯧꯔꯤꯕ ꯃꯇꯧ ꯑꯗꯣ꯫ ꯀꯩꯅꯣ ꯉꯁꯥꯏꯒꯤ ꯍꯨꯏꯅꯥꯎ ꯃꯆꯥꯗꯣ ꯑꯃꯨꯛ ꯎꯔꯛꯏꯁꯤꯅ ꯑꯩꯅ? ꯄꯤꯛꯄ ꯃꯈꯩ ꯃꯗꯨꯁꯨ ꯃꯆꯤꯟꯗꯤ ꯀꯟꯕꯖꯥꯠꯅꯤ꯫ ꯃꯥ ꯃꯉꯥꯏꯔꯦ ꯑꯩꯉꯣꯟꯗ ꯍꯪꯒꯅ ꯋꯥ ꯉꯥꯡꯕ ꯉꯝꯕ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯖꯥꯎꯕꯅ ꯃꯃꯥ ꯅꯆꯥꯁꯤ ꯃꯄꯨꯡ 4ꯁꯨ ꯐꯥꯔꯦ, ꯑꯗꯨꯅ ꯋꯥꯈꯜ ꯇꯥꯅꯕ ꯅꯨꯄꯤ ꯊꯤꯖꯤꯟꯕꯤꯔꯁꯤꯔ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯗꯨꯕꯨ ꯏꯕꯨꯡꯉꯣꯅ ꯌꯥꯔꯛꯀꯗ꯭ꯔꯅꯦ? ꯃꯄꯥꯒꯤ ꯋꯥꯗꯤ ꯃꯥꯅ ꯍꯦꯛꯇꯣꯛꯂꯣꯏ꯫ ꯋꯥꯔꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯎꯗꯨꯅ ꯂꯩꯒꯅꯤ? ꯅꯨꯄꯤ ꯊꯤꯔꯒ ꯋꯥꯈꯜ ꯇꯥꯔꯛꯄꯁꯨ ꯀꯅꯥꯅ ꯈꯪꯕ? ꯀꯔꯤꯒꯨꯝꯕ ꯏꯕꯨꯡꯉꯣꯅ ꯋꯥꯈꯜ ꯇꯥꯗꯅ ꯑꯗꯨꯝ ꯂꯩꯔꯕꯗꯤ, ꯏꯃꯧ ꯑꯗꯨꯅ ꯑꯃꯨꯛ ꯋꯥꯍꯧꯔꯕꯗꯤ ꯀꯝꯗꯧꯕ? ꯉꯁꯤ ꯐꯥꯎꯕ ꯏꯆꯥꯒꯤ ꯃꯆꯤꯟ ꯑꯁꯤꯗꯒꯤ ꯏꯃꯥ ꯍꯥꯏꯕ ꯋꯥꯍꯩ ꯇꯥꯕ ꯐꯪꯗ꯭ꯔꯤ꯫ ꯄꯥꯞ ꯆꯦꯟꯕ ꯃꯃꯥ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯦ꯫ ꯁꯤꯔꯕꯁꯨ ꯏꯕꯨꯡꯉꯣꯅ ꯃꯃꯥ ꯑꯩꯕꯨ ꯃꯆꯤꯟꯃꯛꯅ ꯑꯃꯨꯛꯇꯪꯗꯤ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯁꯨꯝꯕ ꯀꯩꯁꯨ ꯈꯟꯗꯅ ꯃꯥꯅ ꯎꯈꯤꯕ ꯑꯗꯨꯅ ꯆꯨꯝꯂꯦ ꯈꯟꯅ ꯂꯩꯈꯤꯕ ꯑꯁꯤꯅꯅꯤ꯫
Namit adudagi mapa aigi wa phaw inthi nuai ta dribasini kari kumba magi nupi ama ikhoina haijiluraga ibungogi khangajaba leiramlabadi kamdauba leiramgani haibadi thajati adubu ai atangda amutangdi hangki khangnaba leiramdrabadi aigi marup leikhiraba chauthoi macha ningol adubu aigi ma oigani nongthelgi matamni atangna aina di thiba yaba thiure adubu nangna sida nungaina lemmiba sumaina nungai lithukti sorupudi aigi thaba khar mateng pangbu lakpa yadro aina somda itom dei pum thile habanda adubu mana sida nungaina ga leithoi ita aigi punsi se nungai ba manbra wakhal wagadabagi sarup thabuk sudana hakchang wabani hena fai ai nungai ba sungam de ningam da bai magi saktamado tattana ai adamak ningsingduna lai madun hena aina ima pabu waruba saunba helale lemba ima nganbi se fataba mama amadi nate nangi damak imana kayagi madi wajaba madunang nasu khara khangbi badi fai hauki badudi haukre leihoriba makhoi dasu nangni hena nungai handaba dadi fate asumana karino aranbana karino haibasu nangdi thidokte malugi mahut nasana nasabu wahanduna hauki ba thaudu adu to ningsingduna wakhal laiman oibadi fate fana khalesu adubu aingamdi kaukthokpa aduga isin asinasu baba amadi mahak ima haina kauba ngamdre baba su ai tolseta hauki ba thodok ningsing lare khalaga hena awaba piba kauthoke khalakpa matamdana hena ningsing handuna tatana otpa pendaba sina taina bani phate khangna yu mahak bu thaktuna awaba pathabani asumna lemba yu thaksinduna thenglaba numidangda akiba leita mayumda halaklami kayada wana ngaijakiba aduga ngaijabagi awaba khangbidana lamlanbi amabu pusilapa hatbane aigi imabu pabana hatbane karigi aina warurai oikhibani namit aduna imagi aroiba kaure aina sumhaku ima haina phangaloi agi minungsi amata andubu phana warurabasu pawagi yathangdi hitokpa ngamde imana su sineramki fana sauninglabasu na pawagi yathangdi hitokkan haina ima nahakna kayada wana chakna chatkiba imagi ningamdaba pendaba adu nacha ngasisu kauba ngamdiye asumna matamadi khamba yadabana nongmadagi nini humni asumna asum haukirami adubu lem magi sajat asidi kariso ahongba leiramde somdana kamdauri sakhina isu thoibiya nangbu saukhino kaidoge nang sinupini ni nangbo nupini na mina usitrise ai sum tamina targa leyo hairo nungsidana phagi tawbo oiramni kaidaurage nate phagi ga nate ise langle moigi do usitриba hai masi masu I hekta happy karino ne thembi nauna mina ise langlen se pharani hanubi sinam nambidana kanba ngamra yenge haido nungsidana hairo moido usitaba abong nang beng toire hanuraktana thinubi haijeni hai thorabi gi angang singsidia chap hek mane kamai tawbano khangde aibu beng soire kaka haidana haiba sariye hai chen yawba angang sa na se de pau saga tamjinganu ne noi ko tamjinganu thembumna tamjinbana ti aseng bahabane thinubi noi de chai su sina kanlage hai nongthelgi matamni ipik pikpa makhai langlen do khongi angang singdu tawduna langlen da naklara I hairiba na papa khangani duda korokoi singduna tawriba matawado lemba amati atangna urami atangna koinu masigi nupi piktu sin tawrisina masinga sisu thenglaraba oh nahan suma thengadana ai maruna dabi dum hallabane tumin yeng langlena noina do amna mi usitri se kai gina se pharo sene pharo banga madi hanubi sinam namba kain haijaba sari adugam na thakha khangdaba na khoi gi wangang sangang dra noise kanano karino takjarabane khabana kaino sakhen bia nang dam soiduna asengba haibase saudi am sauningamni ado aidi nungsibani na nangni yadrasu pharani kana nang kan mangam dawrige nangi angang tumikang manba singsina kan mangam gadro ha noksen gene namai chigom jangman baduda ha ha yo ngamu man banangna ai pharaga aina tumi leido manbrane thibudro santhi han bana kokto amuktang tilang yolaga khanthong ne haujibu nupi phaba kai ha samuna ida masi shakti phajana kai ne asidane aina nungshisi
ipik pikai macin macha asina pe pe ngang se nungsidro samuna apam ban pi sidi mata mangal loidamni sasat phar laudoni mi pong thorok tingai sasat asi haiduna khaba langlen magi khudang pai gi haina tawrami matau aduna langlen ting thorok liba khaba gi makhut aduda mayan jiklami napi angangda mama leitabadawna tap ta ka phagi taw sariye aduidi sabi dongna choban na ya da tekna ba natda nungchina nungdina sujinge khangbra ayoiba mata ni masin du bijide ang obini ni side phar ba ya banate idaw samo kai lege nangbo itaw natugi sibok mayam sina ai tole he amga itaw natugi sibok mayam sina ai tole he khong da bu pha bu khut da bu sik bu as pamura na madu gi nupido madu lobda masigi khonggurai chuba mayam si amu pura di nang di makhoi dum top pi khrani idaw nang lehro ai chele thembung na aya chien khre ikayu ne angang nu phurai taw zawi ching ri jiong thembi naw na as ai di phuba pen de da masigi kha ba ching khidore kin amtang thiloge dish kam dawi thembung na ise nang le tu ka chadro naya na ji do ai di tu ka chaye chahi kya na mai ru jadaba mi ma le aduna chin ting thau sila ngasi di khoi na nation le asi haiduna makhoi punna chakhirami atang mamit managa lokthok tuna hai hai kuri noi na ngasi uri basina o khangau se de nupi phan na lakpu nupa ani duna phadori ba nupi siga angang ani siga na naisila thadokhraba as nupi ga thidok taleda nungsian hairaga yam chulaktana karigino khangdele ba madi langlengi mawang mataw asi uraga magi mataw asida yengingduna leirami ngasi langlengi mataw adu uraga matomta nokhek ka tawjari poni somda langlen mabokta makhut masaga tawduna pau tamli moise leptana leirame adudagi ai super hekta sangsin mane aduga ai khongburoi singduga makhoi ani da korok koisin mane ha kariya isugi khongburoi haiba manap soba angang singduro as abwa wari sima khata ko kaidarage maraka thalakanu habine oho abo wanganga ariko adude moina aise phagi tarokpa adude ai phagi tarokpa na pada ai ni yana chikhatle aduga nung na maya chobadudane sujin kibani masakta pajaramani aduga lemhauriba amaduna aigi khongburoi na ne makhongdabu phabo makhutabu chikpo khangba ngamdadana chengkhrine haiba isu thoibiya nangsin nupi ni ne aduna abokti isugi da makhanbada tumba yade haujikti aboksu nongma gi sonjile aduna isugi mafam saba amada laikhibado abok yengba pamle ne abok ni isubu mapung phana senaba ngamdre aduna ne isubu senaba ngamgadaba mahaki makada isuna nungaina leibado abok yengba pamle asumna matam khara amasu haukhirami nongmagi numit amada sanajawba mahaki marup adugi mayumda laami marup adugi masa ada atei kana sunate langleni asumna sanajawba amadi sakhi wari watai sanarami ahal anidi yasinaba ama puraktuna afaba numitha yengnaba hainarami isu thoibiya aboki aningbase isuna thonghalluko napabunga luna tinnarakpa nakhoi babung sanajawbagi masani isuna nungayai phana leiba adudi napo aigi phamdu uhalluko isu di maram mokpani aboki apamba sida isu thoibina yawko langlen mangau thizarabasu maboki wadi nongmata ngamloi haiduna hiktok putaramde somda su sana jawbana ata nata osinang khar hayo thangnaba khunda aigi marup amale mahaki masa adu nata osigi hainaramne luhongba asi yadaba yaroi haiduna nangna khratam nangna su natawgi khangnaba kanasu leite haibadai hoi babu natawgi wakhalasi kamdawanu khangtri punsi supa aikhoi bu warauduna adumak leikhigadaurabra khangde hena khanjinbiganu da babu itawsu nongma natraga nongma magi nungaitaba koktuna imung ase harau harau leirakhini matamgi khungsat matungina itawgi wakhalsu ahongbu lakani hena khanjai matamdi asam housing khibana thana khiba haina khiba luhongbagi matamsu naksilaklami adubu luhonggadawriba nupa nupi anidi nongmata su unade masaksu khangnade adumak ahal singi yanaba aduda ayaba pibani abo ai litradi abok na nungaigadra abok inakta nasu aisile henindraba karigi lehening loidoino adubu nupi haibasidi nongma natraga nongma yumnak sagai hongkhigadawba mareire
ꯑꯗꯨꯕꯨꯅꯤ ꯏꯁꯨ ꯊꯣꯏꯕꯤ ꯏꯁꯨꯅ ꯂꯩꯁꯥ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯥꯖꯤꯜꯂꯛꯄ ꯑꯗꯨꯒ ꯑꯕꯣꯛꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄ ꯂꯩꯔꯥꯡ ꯑꯃ ꯁꯥꯠꯂꯕꯗꯤ ꯈꯣꯏꯃꯨ ꯏꯟꯕ ꯍꯧꯅ ꯁꯥꯅꯤ ꯈꯣꯏꯃꯨꯁꯤꯡꯗꯣ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯕꯣꯛ ꯑꯩꯅ ꯁꯦꯟꯅꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯏꯁꯨꯒꯤ ꯃꯐꯝ ꯆꯥꯕ ꯑꯕꯣꯛꯅ ꯍꯤꯡꯂꯤꯉꯩ ꯑꯁꯤꯗ ꯊꯅꯝꯕ ꯄꯥꯝꯃꯤꯅꯦ ꯊꯦꯝꯕꯨꯡꯅ ꯑꯕꯣꯛ ꯏꯆꯦ ꯀꯩꯅꯣ ꯅꯕꯥꯅꯤ ꯀꯞꯄꯤꯗꯣ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯣ ꯑꯩꯈꯣꯏꯁꯨ ꯀꯞꯅꯤꯡꯉꯦ ꯊꯦꯝꯕꯤꯅꯥꯎꯅ ꯇꯜꯂꯦ ꯑꯩꯈꯣꯏ ꯏꯆꯦ ꯂꯥꯡꯂꯦꯟꯁꯦ ꯃꯥ ꯆꯠꯈ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯑꯗꯨ ꯏꯆꯦ ꯂꯥꯡꯂꯦꯟ ꯅꯪ ꯑꯗꯨꯝ ꯂꯥꯛꯎꯀꯣ ꯏꯕꯥꯏ ꯄꯨꯔꯒ ꯏꯕꯥꯏꯗꯨ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯈꯪꯗꯦꯗ ꯅꯚꯥꯏꯒ ꯑꯃꯇ ꯑꯗꯣ ꯑꯕꯣꯛꯁꯦ ꯑꯩ ꯂꯩꯇ꯭ꯔꯁꯨ ꯅꯣꯏꯅ ꯈꯔ ꯌꯦꯡꯁꯤꯜꯂꯨꯀꯣ ꯑꯩꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯌꯧꯔꯛꯂꯦ ꯁꯛꯈꯪꯗꯕ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯑꯍꯜꯁꯤꯡꯒꯤ ꯌꯥꯊꯪ ꯃꯀꯣꯛꯊꯛꯇ ꯍꯥꯞꯇꯨꯅ ꯀꯨꯟꯗꯣ ꯂꯩꯔꯥꯡ ꯃꯍꯥꯛꯅ ꯁꯈꯤ ꯑꯣꯏꯗꯨꯅ ꯁꯛꯈꯪꯅꯗꯕ ꯁꯛꯈꯪꯅꯗꯕꯤ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯀꯩꯅꯥ ꯑꯁꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯃꯔꯝ ꯈꯪꯗ ꯂꯦꯝꯕ ꯃꯥꯏꯊꯣꯡꯗ ꯃꯀꯥ ꯂꯥꯝꯖꯔꯤꯕꯅꯤ ꯑꯗꯨꯒ ꯑꯇꯥꯡꯗꯤ ꯉꯛꯄꯅꯒ ꯂꯣꯏꯔꯝꯃꯤ ꯋꯥꯉꯥꯡꯗꯕ ꯅꯨꯄꯥ ꯑꯃꯗꯤ ꯆꯤꯟꯒꯟꯕꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯔꯛꯄ ꯀꯥꯏꯅ ꯈꯟꯗꯕ ꯅꯠꯇꯦ ꯑꯇꯥꯡ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯅꯨꯄꯥ ꯑꯁꯤ ꯑꯃꯇ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯁꯤꯅꯍꯟꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕꯗꯤ ꯈꯟꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯧꯔꯝ ꯄꯨꯝꯕ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯁꯤꯗꯤ ꯀꯧꯅꯕꯤꯕꯒ ꯅꯠꯇꯦ ꯏꯃꯥ ꯀꯩ ꯃꯊꯦꯜ ꯊꯣꯡꯉꯣ ꯍꯥꯏꯅꯣ ꯏꯃꯥꯒꯤꯗꯤ ꯑꯃ ꯍꯦꯛꯇ ꯌꯥꯏ ꯑꯗꯣ ꯅꯀꯨꯗꯤ ꯎꯇꯤ ꯑꯁꯪꯕ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯑꯗꯨꯅ ꯎꯇꯤ ꯊꯣꯡꯖꯤꯜꯂꯨ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯑꯣꯏꯕꯤꯃ ꯏꯃꯥ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯀꯩ ꯑꯣꯏꯔꯕꯅꯣ ꯏꯃꯥ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯑꯁꯤ ꯅꯪꯅ ꯍꯩꯁꯤꯡꯅ ꯂꯣꯏꯅꯧꯀꯣ ꯑꯗꯣ ꯏꯃꯥ ꯃꯥꯁꯤ ꯀꯩꯒꯤꯅꯣ ꯏꯃꯥꯒ ꯄꯥꯕꯒꯁꯨ ꯌꯥꯅꯗꯕꯒꯤ ꯃꯑꯣꯡꯗꯧꯅꯁꯨ ꯇꯧꯋꯦ ꯑꯁ ꯑꯩ ꯀꯣꯛ ꯉꯥꯎꯏꯗ ꯂꯣꯟꯊꯣꯛꯇꯕ ꯃꯥꯟꯕ ꯊꯤꯕꯨꯗꯨꯒꯤ ꯃꯑꯣꯡꯁꯦ ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤꯗꯤ ꯑꯃꯠꯇ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯁꯤꯕꯨ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯑꯁꯤ ꯅꯍꯥꯛꯅ ꯑꯁꯨꯝꯕ ꯂꯝꯕꯤꯗ ꯃꯥꯏꯀꯩ ꯆꯨꯝꯊꯣꯛꯀꯗꯕꯅꯤꯀꯣ ꯀꯩꯅꯣ ꯈꯪꯗꯦꯗ ꯃꯥꯗꯤ ꯌꯨꯝ ꯑꯁꯤꯗꯁꯨ ꯆꯥꯛꯁꯨ ꯆꯥꯗꯦ ꯑꯌꯨꯛꯇꯩ ꯊꯣꯛꯈ꯭ꯔꯒ ꯅꯨꯃꯤꯗꯥꯡꯗ ꯍꯜꯂꯛꯑꯦ ꯃꯁꯛꯅꯦꯅ ꯏꯔꯣꯏꯅ ꯍꯦꯟꯅ ꯐꯖꯔꯝꯅꯤ ꯃꯥꯗꯤ ꯇꯜꯂꯦꯗ ꯍꯥꯏꯔꯣꯏ ꯏꯃꯥ ꯑꯃꯨꯛ ꯁꯥꯎꯔꯛꯀꯅꯤ ꯑꯉꯥꯎꯕꯤꯁꯤꯗꯤ ꯏꯃꯥ ꯀꯩꯁꯨ ꯁꯥꯎꯔꯨꯏꯌꯦ ꯑꯗꯣ ꯏꯃꯥꯅ ꯍꯥꯏꯕꯗꯨ ꯀꯥꯎꯒꯅꯨꯀꯣ ꯅꯨꯄꯤ ꯑꯃꯅ ꯏꯃꯨꯡ ꯁꯦꯝꯕꯅꯤ ꯑꯃꯨꯛꯁꯨ ꯏꯃꯨꯡ ꯑꯗꯣ ꯊꯨꯒꯥꯏꯍꯟꯕꯁꯨ ꯉꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯧꯗꯤ ꯋꯥꯈꯜ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯏꯃꯧꯅꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯕꯨ ꯋꯥꯈꯜ ꯇꯥꯍꯟꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯅꯊꯧꯅꯤ ꯂꯥꯡꯂꯦꯟ ꯃꯉꯥꯎ ꯊꯤꯔꯕꯁꯨ ꯃꯕꯣꯛꯅ ꯃꯥꯕꯨ ꯌꯨꯝꯕꯥꯜꯂꯣꯟ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯏ ꯁꯣꯝꯗ ꯂꯦꯝꯕ ꯌꯨ ꯉꯥꯎꯔꯒ ꯊꯥꯗꯣꯛꯑꯣꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯥꯞꯇ ꯍꯦꯛꯇ ꯄꯥꯏꯕ ꯌꯥꯕ꯭ꯔꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯎꯈ꯭ꯔꯒ ꯑꯩꯕꯨ ꯌꯥꯝ ꯊꯤꯅ ꯂꯥꯟꯅ ꯎꯈꯤꯅꯤ ꯑꯗꯨꯅ ꯇꯥꯞ ꯄꯥꯏꯔꯒꯅꯨ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯅ ꯁꯤꯌꯥ ꯌꯥꯝ ꯊꯤ ꯀꯩꯅꯣꯝ ꯇꯧꯔꯝꯃꯤꯅ ꯁꯤꯗꯤ ꯃꯇꯨ ꯊꯤꯈꯤꯕꯗ ꯃꯇꯨ ꯊꯤꯔꯒ ꯑꯩꯅ ꯃꯨꯛꯏꯌꯦ ꯃꯇꯨꯒꯤ ꯃꯃꯤꯡ ꯐꯥꯎ ꯈꯪꯂꯝꯃꯣꯏꯅꯦ ꯍꯣꯏ ꯏꯇꯥꯎ ꯅꯨꯄꯤ ꯊꯤꯕ ꯑꯗꯨꯗꯤ ꯅꯇꯨꯗꯣ ꯃꯃꯤꯡ ꯀꯩ ꯀꯧꯏ ꯈꯪꯗꯦ ꯃꯥꯏ ꯃꯃꯤꯡꯒ ꯑꯝꯇ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯍꯪꯉꯨꯁꯨ ꯅꯨꯄꯤ ꯊꯤꯕꯗ ꯊꯤꯕ ꯁꯦꯡꯗ꯭ꯔꯦꯛ ꯍꯦꯛ ꯁꯦꯡ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯩꯗꯧꯅꯤ ꯑꯄꯪ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯕꯒꯁꯦ ꯅꯪꯅ ꯁꯪꯒꯗꯕꯅꯦ ꯑꯗꯨꯒ ꯅꯪꯗꯤ ꯅꯇꯨ ꯊꯤꯔꯒ ꯅꯌꯨ ꯊꯛꯄ ꯍꯦꯟꯖꯤꯜꯂꯤꯅꯦ 이붕아, 나또 뒤라가 이 와이 상가들아 하이라가 해는 ngāu henjilaba khangdena nupi sumangai paba sumangai makhoi amatane paba na pamjaba mamauni aidi aigi roiba mikuptune ngairiba yarilo natu do nangna sumai toroga kamai nungai dorige chakau bolo khida ngairi nang nayu thaktan lere nem do pha hanjani khangdre natu na thongba cha kam da charam khironi na aduna ngasidi chawrsila ai sum hau yeng nangi do ai nupi na thongba yam chaning be waro adu idi sungpi gijaro oi aduga sima ju khango aigi ni haini lakkhrabi mabu namit na ngau ge khla di seminar khango maru oirasu aigi ni haina laabi madi aigi ni haina tam legadabani aina fana fataba mi oirasu ha khangaba Shia matu sauje khambali nusi na loina bibrasu loina bidaba masi masi dam dai phujinbu mana dum phurkani habi tawbu sidaba yarsi nayum da thilamagi law lawna ai natuna thongba chaka amda sajaru law law thilagi law asi haiduna atang lembabu mayum tamna thilaklami langlena mayuga thaktana asuk nam thibase kari da hauduna thaino habanida
luwa haisini makok sidek sudaba sana zaubana imo ibema ke hagi paba tum khrobe ibungode mayup kai thaaga tar le hawre imo na khara hayo madugumbasu tawganu haina warawini haidana aiga namagana haiba wadi mana taba ko buleitri aduna imo na khara semdo uko fare fare nangsu pothajaro horen ibungona mikap thoglaglaga chak khajitang dipijaw asumna tawrabadi masa se soglani khangre ishagi mataw si uraga naku si basungamtre karamba matamdabu masin asina baba haina kaurakadawribanu haiba khangre sana zawbudu ngang duna chakhirami langlen matomda khali kaino mai mungse tawrisina kaigino mana nonganbadagi numita phau hanjilakrise chaksu sade ima pabaga su kaunade moina kaurasu masigi luwa wasina khumde masibu ngau jalo ahingi matamni lemba mikap tholaklami koino aisina kamaina yum yorami jan asi haiduna famungda famduna ka ada sinba thuna ko yengi uri langlena makhada ta sinduna uiribado ipi hepi makhai karigino khangde langlena wa ngangbasi lemba masu khumningba ngangningba po ami ipik pikpa magi mata uraga khanghaudana nokphesu tawse danja asida langlen sum kap thogla ami lemba na munna yengdun lairambadada kaina luwawa nangna munna yengido nang aina phudoini natu thiraba nangna ayuktagi karamba nupino habanida namidang phawlumba chalido haunuko aina taba atopa nupiga pusila adina atopa pusila adi kedawduba langlen makhwanga metuna makhut masaga tawduna ho isu atopa nupa pusilaktoiba huinaw masa fazilakani aibu kanana nupi lumba chali hariba is aibu hinaw masa kaina ho iroi luwa ba manba fuaw na bo yengo hayang de yumdagi ne chatho kaidawgi yang ai sunang dong chatkeba sala aibu thawai dabaga sadana ngasi fawba aina thongba chaka chadaba natra ha nongan badagi natu tawngam bigi manakta charuba natra na ha lemba langlengi koi daba mataw aduda mamai le thoptuna aibu nupi lumba chatpaga tahan bikre adude aina koise atang tare magi manakta chappanina nupa fubi aisani chinchiam khumurde mayana siglakani na khumbasu ki jareba kayuna tomta tumina leido ahing sida hawlaga lawla chakcharulo aina khakpane lao haisa kana dano kainu hinaw masa natomta pangang dangangi dubo ai koksi am chi langanu ko chakto hayang ayu phajana oina charage nang su pathana butoro hakleradi nongalani phai hayeng hairam da biga chatpa yar haisini aduga aige ayaba yawduna chatpa su yare khangaba luwaba asi haiduna langlen tumbastangki lemba matomta khali aise huinaw masa sina ngamhaladero jin yawjadaba aise mafamdadi charoini matawsibo tum yengni mana ngangbo asutani aigi se mabu nushiro ayuki matamni langlen manemga puna thabak loisilami nganbi mamawbu luna tawjai thabak khuding mamawgi mateng pangbi ngasi di lemba kade hindorakti ibungadi sakraba khangdi ima aina de engonda hairamdana chatpa yare habane ado ayenguge chaksu aina pijadoini manemna wa haibaga nangbanate langlen ka tamna paraprak changi is chati chatlamdedana aina napa pusilakani haibasida kidi ki bazani luawba ho luawbo tabro hawgalo habane ngasi dina tulumba lakano na hairapro nang bungarang nangi ayabu yawduna chatpa yare haidane ningdi ningsingliba oire phai chalo hawgalo nasinga do senguro chalo iru sulu jatho aduga chak chanaba chakto kada chage puna chak sang chadawne simatang diyabiyo yadragana ai chakto charege kaigino kistaude chalo nang tawdo tawjawro lemba langlena haiba wadi adumak tawrami khangle maku manemnasu mamaw asibu masa asina dinung shire haiba lemba hanadongna oicha chatpa yu thapa tawkhidre nungthilgi matamni ata lemba hoidala ami lemba ima ta akhoi luwangbudi aina masangba makoiga ka ona haibagi chatkiye aduga imaga pabuga su lohongba ma chatkiye ado kaidawrage uda kuire kamdawri janna yengba lakpane hanadi aina magi nupi sadana leiramine hojikti nang lakpade ai thabakome adu langle ngasi din nabung nafamda wa amta sinaki kaiwana ta imung asigi wani kaigino akhoi luwabuna pabuga imaga da kautrise ai hojik phawba maram khangde imada hangba sungamde matawsida
Ngasidi nangsu imung asigi mi ama oirabane. Aduna imung asigi maram khangba yare. Lembana chahi 10 sugu matamda mabu pokpu mamado naaduna leirami. Matamsida paabasi langfeida thabak chatki. Adubu halakpa matamda ima nganbi asi puduna halakki. Adubu lemba pokpu ima adudi namit aduda mahaki aroiboiki. Namit adudagi paaba amadi ima asida lemba magi oiba minungsi utkidre. Aduga paaba amadi ima asigi maramsu mahakna thidokpa tawdana warauduna ngasisu leiki. Tasengbadi paabana ima nganbi asibu fatraba sagumlaba nupigi ijatpu karisu khandaba makhoigi makhudagi kalakhibane. Adubu ima nganbigini haibada kanasu leiramde. Adubu samas asigi mityengna lana uki. Lekai miyamna ima nganbibu paabada sinaraki. Wari asi lemba amadi lemba pokpi ima aduna khangkhidana imadi leikidre. Masina maram oiduna mamatabu laining oiba lembanasu wari asi aina hanjan hanjan kayarak hainabu hotnabada mahakna tabikide. Aduna hauji phawba paaba imabu lana uribane. Singdoknadaba nungaina kitabadudagi tholokpa ngaktaniko. Phare ta ai ngapnaba wari ase mafamda khangannaba amadi lana udanaba hotnage. Isana soidana ngamgani napureibabu ahongba awanba purakpa ngamlaga karigi imung asidi nungsinna lehenba karigi ngamoi. Mai papo isan sidi nabung aisu amuk chaluki. Loinarabadi hui haudong phawa nungsinai haibaduni. Asumna lemba amadi langlen anisu chap manai. Nongmagi amana ama una haudaba yade. Langlengi apamba khuding lemba mana tawrami. Nongma namit amadani langlena. Luawba kainomta haigi ngasidi. Kaiwano hekta hayu kaino hinawza. Langlen machinga du paitholaga. Aibu khara pikpasida ustri. Ado saudi saukano aina haidiwase. Ngasi fawba imaga paabagada luawbana kaudrisi kaigino. Ahidi adumna ima paabada tawibada pamde. Ima ipadi min auba isoni hainaribane. Makhoibu miraibiba asibu chumbrane. Ahidi ima ipa anigi minungsi karino khangakte. Aduna imaga paabagana wabu uraga ai nungaite. Masidi makhoi masana sinjabane. Ifamdasu China kayani fanglib. Namit aduda apokpi imagi ningamdraba mityeng pirang makhoina khambide. Ima aduna aiwa China khangduna leiringai mapurebugi minungsi pamlakpa matamda manaktasu leibidaba. Adu halakpa mikuptana namlanbi amabu puduna halaklaga karamba thamoina nungaigani oikhibane. Imagi aroiba mikupsu namit aduna masi mayamsina aibu pokpa ipa oirabasu ai isin asina mabu kauba ngamde. Talembanadi paabana kamdauna ima pusilakhibano haibadi khambibra. Lemba tingak langlena kaurakliba ming aduda ngakna yengi aduga mathamoi warappa ngamdaba makhoigi wari aina thijilubagi kanaba leite. Masigi wasi tose tokpa yari aidi imong asigi miyoi khuding noksinana leiba pame. Aduga mi amagi asum aran khangdringai mi adubu hekta lana ubadi laloitrane. Asumna langlena haukraba wari sing adubu lemba magi mafamda lirami. Mikup aduda lalibasi kanano puksil chawruba paabagi marala. Mikup aduda kari karam tawano haina hangduna lana unariba ada sengdoklamlabadi ngasi waraunariba lana khanariba ase khanaramgadra. Ima nganbi leisabi oina miyamgi firib aduda yaduna nangi damak punsi kathoktuna leiri nangi minung singairi aduga nahaknadi mahaku lana ubiri. Asumna kayam kuina lana unaduna leinakhini. Asumna nungsinaba ngamloidaba imung asida ai leiba pamde. Aswambi aboki manakta ai sakhrani. Aina sunambu minungsi khangdaba amagumna ure. Aduna isu nangi nanakta kuina leiba ngamlaroi. Asi haiduna langlen chatkhinaba tawrami. Langlen ai am soikre. Ngasi fawba nangna haibada yadaba kari yauge. Adumna tawgana thajamaga marup oiduna leiramba aigi punsi ase nangi nungsi irikna punsinbiraba asida karigi amuk aibu thadokuna chatke hairibano. Ai nangi apama thumange haukraba punsigi mallaba chenasinga amuk hana haidoklarai. Haukraba punsigi wari pumnamak ngasidi mami samankrage pirage aigi nungsi khudoloina nangi apambado. Haujiktada langlen nafet tawri. Lao adudi
ꯏꯃꯥ ꯄꯥꯕꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇ ꯀꯧꯔꯨ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯕꯨ ꯂꯥꯡꯂꯦꯟꯅ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯑꯝꯃꯤ ꯉꯥꯟꯕꯤ ꯑꯃꯗꯤ ꯁꯅꯥꯖꯥꯎꯕ ꯍꯤꯡꯒꯣꯜꯗ ꯂꯩꯔꯝꯃꯤ ꯃꯆꯥ ꯃꯃꯧ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯑꯗꯨꯗ ꯍꯩꯃ ꯅꯈꯣꯏꯕꯨ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣꯅꯦ ꯑꯗꯨꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯕꯥꯕꯥ ꯏꯃꯥ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯅꯆꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯈꯛꯀꯤ ꯈꯟꯕ ꯋꯥꯈꯜꯅ ꯆꯨꯝꯃꯤ ꯈꯟꯅ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯔꯨꯔꯦ ꯑꯁꯨꯝ ꯑꯔꯥꯟ ꯀꯔꯤꯅꯣ ꯊꯤꯗꯣꯛꯇꯨꯅ ꯏꯃꯥ ꯄꯥꯕꯕꯨ ꯂꯥꯟꯅ ꯂꯧꯔꯨꯔꯦ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯅꯆꯥ ꯑꯩꯒꯤ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯂꯦꯝꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯣꯏꯔꯝꯃꯤ ꯁꯅꯥꯖꯥꯎꯕ ꯉꯁꯤꯗꯤ ꯍꯔꯥꯎꯕꯅ ꯋꯥ ꯐꯥꯎꯕ ꯍꯥꯏꯕ ꯊꯣꯛꯑꯝꯗꯦ ꯉꯥꯟꯕꯤ ꯃꯥꯁꯨ ꯑꯗꯨꯃꯉꯥꯏ ꯍꯔꯥꯎꯅ ꯃꯆꯥꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯏꯆꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯅ ꯏꯆꯥꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯏꯃꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯗꯅ ꯄꯨꯟꯁꯤ ꯑꯁꯦ ꯂꯣꯏꯔꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯋꯥꯕ ꯑꯁꯤ ꯏꯁꯣꯔꯅ ꯎꯕꯤꯗꯨꯅ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯃꯐꯝꯗꯒꯤ ꯏꯃꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯃꯗꯤ ꯇꯥꯕ ꯐꯪꯖꯔꯦ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ ꯏꯃꯥ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯁꯃꯥꯖꯀꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯂꯥꯟꯅ ꯎꯈꯤꯕ ꯑꯗꯨꯅ ꯑꯩꯁꯨ ꯀꯩꯁꯨ ꯇꯧꯕ ꯉꯝꯗ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯌꯥꯔꯦ ꯏꯃꯥ ꯃꯈꯥ ꯇꯥꯕꯤꯔꯅꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯃꯥꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯍꯜꯂꯣꯏ ꯑꯩꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯕꯤ ꯏꯃꯥ ꯅꯪꯕꯨ ꯏꯃꯥ ꯑꯣꯏꯅ ꯐꯪꯖꯕ ꯅꯆꯥꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯄꯣꯛꯄꯤ ꯏꯃꯥ ꯈꯛꯇꯅ ꯏꯃꯥ ꯅꯠꯇꯦ ꯍꯥꯏꯕ ꯉꯁꯤꯗꯤ ꯅꯆꯥ ꯈꯪꯖꯔꯦ ꯏꯃꯧ ꯂꯥꯛꯄꯗꯒꯤ ꯃꯃꯥ ꯃꯆꯥ ꯅꯨꯡꯁꯤꯅꯔꯕ ꯇꯟꯖꯥ ꯑꯁꯤꯗ ꯂꯥꯡꯂꯦꯟꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯏꯆꯥ ꯑꯃ ꯌꯣꯛꯑꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯌꯣꯛꯆꯕꯤ ꯃꯃꯥꯁꯨ ꯃꯃꯥꯅꯤ ꯍꯥꯏꯍꯟꯒꯦ ꯑꯗꯨꯗꯤ ꯌꯥꯔꯣꯏꯍꯦ ꯍꯩ ꯏꯀꯥꯏꯗꯕ ꯇꯧꯅꯨꯅꯦ ꯅꯣꯏꯕꯣ ꯇꯟꯖꯥ ꯑꯁꯤꯗ ꯃꯕꯣꯛ ꯁꯈꯤ ꯑꯃꯗꯤ ꯈꯨꯟꯒꯤ ꯑꯉꯥꯡ ꯑꯅꯤꯗꯨꯒ ꯂꯥꯛꯑꯝꯃꯤ ꯍꯩꯃ ꯅꯣꯏꯗꯤ ꯄꯨꯟꯅ ꯍꯤꯡꯒꯣꯜꯁꯤꯗ ꯂꯩꯔꯤꯕ ꯑꯣꯏꯔꯦ ꯑꯩꯗꯤ ꯌꯨꯝ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯜꯂꯒꯦꯅ ꯇꯧꯔꯝꯕꯅꯤ ꯑꯗꯨꯗ ꯋꯥ ꯉꯥꯡꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯂꯥꯛꯏꯕꯅꯤ ꯑꯗꯨꯒ ꯅꯣꯏꯗꯤ ꯁꯤꯗ ꯄꯨꯟꯅ ꯍꯦꯛꯇ ꯂꯩꯔꯝꯂꯕ ꯑꯣꯏꯔꯦ ꯊꯦꯝꯕꯨꯡꯅ ꯑꯥꯏ ꯀꯩꯅꯣ ꯆꯦ ꯂꯥꯡꯂꯦꯟ ꯅꯪꯗꯤ ꯊꯤ ꯐꯖꯔꯝꯃꯤꯅ ꯊꯦꯝꯕꯤꯅꯥꯎꯅ ꯑꯦ ꯀꯩꯅꯣ ꯏꯕꯥꯏꯁꯤꯗꯤ ꯏꯆꯦꯅ ꯅꯍꯥꯟꯃꯨꯛ ꯂꯩꯈꯣꯝ ꯂꯪꯁꯤꯟꯈꯤꯕ ꯅꯨꯄꯥꯗꯨꯅꯦ ꯍꯩꯃꯥ ꯏꯕꯥꯏꯁꯤꯗꯤ ꯂꯩꯈꯣꯝ ꯆꯥꯈꯤꯕꯗꯨꯅꯦ ꯍꯩꯃꯥ ꯏꯆꯥ ꯑꯅꯤꯗꯤ ꯍꯥꯟꯅ ꯎꯅꯈ꯭ꯔꯕ ꯑꯣꯏꯔꯦ ꯊꯦꯝꯕꯨꯡꯅ ꯁꯛꯈꯪꯅꯗꯕꯤ ꯎꯅꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯆꯦꯒꯤ ꯅꯨꯡꯁꯤꯕ ꯑꯣꯏꯈ꯭ꯔꯦ ꯂꯥꯡꯂꯦꯟꯅ ꯊꯦꯝꯕꯣꯡ ꯅꯪ ꯀꯤꯟ ꯊꯤꯜꯂꯛꯀꯅꯤ ꯁꯦ ꯊꯤꯟꯕꯤꯔꯣ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯃꯦ ꯃꯁꯤ ꯑꯁꯨꯝꯅ ꯐꯪꯉꯛꯑꯔꯣꯏ ꯍꯥꯏꯅ ꯈꯜꯂꯨꯕ ꯃꯆꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯨꯅ ꯏꯃꯨꯡ ꯑꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯈꯤꯔꯝꯃꯤ ꯑꯁꯣꯟꯕꯤ ꯃꯕꯣꯛ ꯁꯈꯤꯁꯨ ꯃꯁꯨꯒ ꯄꯨꯟꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ ꯈꯟꯊꯍꯧꯗꯕ ꯐꯤꯔꯦꯞ ꯈꯣꯡꯊꯥꯡ ꯑꯃꯅ ꯄꯨꯟꯁꯤꯕꯨ ꯀꯌꯥꯝ ꯋꯥꯍꯜꯂꯤ ꯑꯃꯗꯤ ꯑꯩ ꯈꯛꯇ ꯑꯋꯥꯕ ꯄꯤꯕꯗ ꯅꯠꯇ ꯅꯛꯅꯔꯤꯕꯁꯤꯡꯗꯁꯨ ꯑꯋꯥꯕ ꯑꯣꯏ ꯍꯥꯏꯕꯁꯤ ꯀꯥꯎꯒꯨꯝꯁꯤ ꯑꯗꯨꯅ ꯈꯣꯡꯊꯥꯡ ꯑꯃ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯛꯄ ꯃꯇꯝꯗ ꯀꯌꯥꯝ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕ ꯍꯥꯟꯅ ꯈꯟꯊꯔꯕ ꯃꯇꯨꯡ ꯈꯣꯡ ꯊꯥꯡꯃꯤꯟꯅꯁꯤ